Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Yaikuma news tagi lakocherake miyamgi awatpa kaya lairiba asi fanghannabagi pandamda go to hill amadi go to village haudokhibani chief minister chawkat harang miyamda yohanba ngamdrabadi lenga ama leibagi kanaba leite miyamgi awatpa kaya fangnana lairiba asi fangnabagi pandamda go to hill amadi go to village haudokhibani haina chief minister N Biren Singhana phongdokhre wafam asing asi secretariat leiba cabinet hall da pangthokiba Good Governance Week haudokhpagi thoramda saruk yaraduna phongdokhibani. Tairenpokpida Kuki na hauzik Kaptharakhre hairi. Ngaihaki mamangda Phayeng Kuki singna nongmai kapsilakduna Landarakhre hairi. Tamu district ki Mayoda military junta SAC na kapada thanga kauba chahi 38 suraba mejo Kuki macha ama sire. Opposition amadi ruling MP singi marakta muknabada BJP ki MP ani soktuna laikanakhre. Rahul Gandhi ki mathakta FIR pankre. Union Home Minister Amit Shah na B.R. Ambedkar da haikiba wafam adu mahakpu ikaiba pibani maram aduna mahakna lale haijagadabani haiba wahauda opposition gi member sing kholau kaya ngarang house manungda laurakpadagi Lok Sabha amadi Rajya Sabha animaki proceeding yaikthokraba matungda ngasi su parliament mamangda opposition amadi ruling anigi marakta mungnarakpaga loinana charangnaba kaya thokre. Parliament gi mamangda ngasi opposition amadi NDA gi MP singna khongjang changsin kiba aduda BJP gi MP Pratap Saragi amadi Mukesh Rajput asopan nangkre BJP gi MP Pratap Saragi soktuna hospital laikanakre. Mahakpu Congress ki Rahul Gandhi na inbadagi sokhibani haina charge tawkre. Pratap Saragi tusinbadagi laibaki sarukta sokhi amadi manangnakpo hospital amada laikanaki BJP gi MP Nishikant Duvendi. Rahul Gandhi na Pratap Sarangi bu inbadagi tusinduna sokpani Congress ki maikaidagi di Malik Arjun Kharge nadi BJP ki MP singna Congress ki MP Priyanka Gandhi bu su inki haidi. Chairak asida BJP ki maikaidagi Rahul Gandhi na chathakiba thawong adugi mayokta polista FIR ama thagatkre haidi. Thawdo adugi matangda Parliamentary Affairs Minister Kiran Rijiju na Rahul Gandhi na BJP ki MP singbu physically assault chathakibani. Rahul Gandhi Aigido masanagi black belt amasuni madugi mathakta Japanese martial art karate kungfu haiba misakni aduna bu BJP ki MP singda phukibani haina maral sikhibaga loinana Kiran Rijiju na haiki parliament asi wrestling arena amanate Rahul Gandhi na mahangna chathakiba thawong adugi damakta apology tawgadabani hojik BJP MP gi ani hospital laikanari nakalamromda Rahul Gandhi na phongdokhibada Parliament manungdagi mahak thoknaba honabada BJP MP Sarangi amadi atopa MP singna athingba piduna chathandana thamki matang aduda Congress ki luchingba Malik Arjun Kharge su yauki BJP ki MP singna ilakpadagi Malik Arjun Kharge tusinduna khuda soki maduda maikai ani into insen tawnakhibani amadi irang thokhibani aikhoina Parliament ki mapanda thokpagi hak lei amadi thawdo adugi aseng mamaram sing camera singi footage tagi uba phangani haiki tural kala mokangla pawdagi lako charake apunbagi saktam ngagliba sing fabagi mahut landargliba sing hana laksilu Manipuri hauzik tholiba irang asigi warosin puraknaba central government amadi state lengak anina warosin puraknaba honari haiba wafam toina phongdokpa leiri adubo lengakna warosin puraknaba honari aduna miyamna makhal amatagi irang sagatpiganu hairabasu hauzik fawagi oinadi warosin purakpa ngamdana leiri tha 18 mapung fajilaklaba wathoki irang warosin puraknaba honari hairabasu landaragliba illegal migrant Chinkuki jo narco terrorist ngi maikai de gile palai de na mitei miyangi marakta nongmai bom kaptuna etek chathaduna mitei hatpa amadi akia khangpi bagi thabak sing control ngamdana leiri loinen lamhen tu hen basing adugi khongul liduna hakthengna kapna duna faba natraga hatpagi thabak sing chathabasu uba phangdan leiri masina maram oiraga landarakhiba lamhen tu hen basing na maning tamna mitei singna khundaba chingya tamyagi tongan tongan ba mafam singda attack tawningo matamda attack tawbagi thabak sing leptuna chathaduna leiri India lengangna langi warosin purakna bani haiduna thazilakhiba masing yamleba central forcing ching amasung chingya tamya singi tongan tongan ba mafam singda deploy tawduna posting hangdotuna ngak senbagi thabak chathahalabasu landarakhiba sing mayoknaba tawduna free tharibagi maram karigino haiba miyangi wahang leiri Central Forcing masing khangna thazilakhiba sina lawriba thaudang asi karamba makhalgi thaudang no mokhoigi thaudang landargliba terrorist sing ngak senaba thazilaklibra aduga maramdamgi apun masaktam ngangnaba khulngliba singbuna phaba natraga hatpagi thabak chathahanaba thazilaklibra haiba wahang leiragliba asina watho asigi warosin prokpa ngamdanabagi maram oiri amabu oiro India government asi state lengana watho asigi warosin puraknaba akanba mawngda honari haibaga loinana maramdamgi apunba saktam ngliba singda target tarokliba asina maram oiraga lengak amadi miyam aniki marakta muknaba toina thohalakli lamhen tu henba singna Manipur thukaina balandar khiba mamang chahigi
ꯃꯦ 3 ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯂꯟꯗꯥꯔꯛꯈꯤꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯃꯔꯝꯗꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ-ꯊꯨꯝ ꯀꯟꯖꯅꯕ ꯂꯥꯟꯊꯦꯡꯅꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯇꯩꯁꯤꯡꯅ ꯃꯔꯝꯗꯝꯗ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯁꯤꯡꯅꯔꯛꯄꯁꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯉꯛꯂꯝꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜ ꯌꯧꯅ ꯂꯧꯁꯤꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯅ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯥꯜ ꯉꯥꯛꯄ ꯑꯃꯗꯤ ꯏꯍꯧ ꯁꯥꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯗ꯭ꯔꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤꯕ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟ ꯉꯥꯛꯄꯒꯤ ꯈꯣꯡꯐꯝꯗꯒꯤ ꯍꯟꯗꯣꯛꯈꯤꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯈꯤꯕ ꯌꯥꯕ ꯋꯥꯐꯝ ꯂꯩꯔꯛꯂꯕꯗꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯄꯤꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯈꯨꯠ ꯊꯥꯕ ꯂꯦꯞꯂꯒꯅꯤ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯕ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯍꯜꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯄꯗ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯟꯗꯥꯍꯟꯕ ꯑꯗꯨꯒ ꯂꯥꯟ ꯉꯥꯛꯂꯤꯕꯁꯤꯡꯕꯨꯅ ꯂꯥꯟ ꯉꯥꯛꯄ ꯍꯟꯗꯣꯛꯎ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ ꯂꯧꯒꯅꯤ꯫ ꯂꯥꯟ ꯉꯥꯛꯄ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯟ ꯉꯥꯛꯄꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯑꯌꯧꯕꯤ ꯊꯥꯛꯇ ꯂꯥꯟꯗꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫